Lakhipuronline puthokjaba September ki tang ani sagol se numit ki Khomjinba Pao tabirase ahanbada maroiba Pao Assam lengakna anuba SOP puthokre curfew gi matam numidang gi pung 8 dagi na ayuk ki pung 5 phawba oiragani pump tagi petrol hanbada liter amada milliliter chama tana pirakpadagi ngarang kha Krishnapur gi petrol pump ta irang thokre machine sil toksankre Barak Tampak ki mahiroi loop amatada Barton Torokidabada Susmita Devna Mahimasingi Mantri ki mafamda cherol thaduna pendapa phongdokre WhatsApp na laibak asigi account lakh kunthra gi matakta makhoi ki account thingjinkre Jiribamda Jimet ki irabot thabung tha hodokre Mikhal gamari lenana khana nenaba ki thorom ama pangthokre amasung Assam dangarang nauna miyo changma ga humtraum dogi masada COVID-19 ge anupa case thengnakre laicheda sina positive obigi chang chada 0.8 ani oire Hojik mapung oiba pau tabirasi Assam lengang dangarang jumsakation numita COVID-19 ge anupa standard operating procedure SOP puthokre Rajya sida COVID positive obigi chang hantharak pagaluinana anauba SOP asida curfew gi matam numidang gi pung 8 dagi hauraga ayuk ki pung 5 phawba thamduna curfew gi matam tensil hankre chana phathaba singarang dagi chana ba haure lenga ki government amasung private loisang kudingmak mahausa gum mathau tawba yaragani adumainamak numidang gi pung 9 phawba oigadabani Makhal kudingi commercial establishment sing restaurant dhaba haira yonba ensang napi amasung cheng hawai yonba dukan sing numidangi pung 9 phawba hangbagi ayaba pire curfew na numidangi pung 8 dagi na ayuki pung 5 phawba oigani luhong khongdongba asiana gi thoromda miyoi 50 dagi henba yaroi makhoi adu covid vaccine yamdrabada ahanba dose kaplabo oigadabani haina haksel mantri kesab mantana phongdokhi Assam lengakna mahiloisang singi matangda SOP asida haibagi matungina postgraduate graduate amasung higher secondary final mahiroi sing lakliba September gi tang 6 tagi physical class haunanaba hairi mahiroi sing adu yamdrabada covid vaccine ahanba dose kaplaba oigidabani aduga 12 class ki mahiroi singi matangda karigumba masagi chahi 19 gi makhada oiragadi makhoi adu vaccine kaptrabasu physical class tawbagi ayaba pigadabani haina haksel mantri na phongdokki Class amada mahiroi kunthra dagi heloi dabani September gi tang 6 tagi mahiloi sang hangbagi mangoinana numit humni gi manungda mahiroi oja amasung staff sing vaccine kapnana bahairi hostel hangbagi matangda postgraduate graduate amasung higher secondary final year gi mahiroi singi tamak hangdokna bahairi aduga makhoi sing adu vaccine gi dose animak kaplaba oigadabani GNM nursing class amasung technical institute singi oinadi yamdrabada vaccine dose ama kaplaba sing class hoba yaragani haikre district ki manung amasung mapan da thauba mi puba gari sing 100% seat capacity da puthok pusin yaragani yamdrabada vaccine gi dose ama kapla boigadabani adubu gari manung da seat capacity gi wangmada mi puba thengnarabadi gari gi license kakkani haibagi wafam su yauri pump tagi petrol hanbada liter amada milliliter chama tana pirakpadagi ngarang kha Krishnapur gi petrol pump amada irang thokre machine sil toksinkhre petrol gi mamal atia khena wanglaba matam asida pump tagi machine na chang tamduna pirakdaba petrol da chang wat na pirakpa thengnabadagi kha Krishnapur gi Bharat Petroleum pump tangarang irang thokre ngarang jumsakishan amita thokiba thodogadu lupa chama gi petrol lobada liter ama phade haibasini praman gi damak manager gi mateng loduna amukhana liter amagi petrol lobadasu amuksu liter ama mapung phadaba thengnabadagi mayam changduna law khongba horaki Saidpur gi Azimuddin kauba nupa amana mahaki bike ta lupa chani gi petrol hanba matungdagi thodog asigi matangda pump ki thodog asi khanglakpadagi miyamna irang horaki bani hairi hiram asigi matangda miyoi kayamarumna pullaga police ta FIR ama tausinki matungda department ki miyoi singlaktuna machine adu sil tausinki haina silchar dagi Ajit Das na paudam lakli kaina thangda Ranger Khari police ki miyoi singlaktuna thodog adu laksin ki haina pawasina makhatari তখন ম্যানেজারে মানছে না ম্যানেজারে কি তা করছে ইমার্জেন্সি Barak Tampak ki mahiroi loop amatada Barton Torokidabada Susmita Devna Mahimasing Mantri gi mafamda cherol thaduna pendaba phongdokre Handakta Assam gi tongan ba mahiroi loop singa luinana
mahai masingi mantri ga phaminaduna hiram asigi matangda wari sanakhiba aduda Barak Tampak ki mahiroi lup amatada barton torokitaba adugi matangda Trinamool Congress ki maigedagi Susmita Debna mahai masingi mantri Ranos Peguda chithi iduna pendaba phongdokre hiram asiga mari lenana Kasar district Trinamool Congress ki Thaupuriba Maimom Santi Kumar na haikibada mahaksu amsugi ex advisor ama oina thamoida pendaba phawi hairaduna amsugi Thaupuriba sing amadi lubasibu lamjing lamtakba miyoi singna thodok asibu taraina lofom thokte haiki WhatsApp na laibak asigi account lakh kunthra gi mathakta makhoi gi account thingzin khre e pau thadok thajin gi lamda chawraba phampak ama oiriba WhatsApp na app asibu sizinariba bharat ke account lakh kunthra gi mathakta makhoi gi account thingzin khre WhatsApp na laibak pokpa numita thokiba report amada wapam asi phongdokibani chahi asigi June gi tang 13 tagi July gi tang 38 gi manungda laibak asigi WhatsApp account paiba miyoi singna makhoina tawkiba ain kaiba masung phattaba thabak sing adugi matungina miyoi lakh kunthra gi account thingzin kibani haina WhatsApp ki report adu da palli Jananeta Irabot Memorial Society gi mifamama society gi president e Barikhana mifama poiduna Lakhipur da pangthokre mifamna tongan ba loop taruk na khusam na lakliba September ki tang kuntra Jananeta Irabot ki chama ga kunmanga suba masung kabi hemango bisas ki mapok thoram pangthokpa haina lemnaki ingudam binod na chairman aduga oina manoranjan buna convener oina khanduna mikok taret na saba reception committee amasu semki aduga akhanaba miyoi anibu Jananeta Irabot mana piduna ikai khumnaba haina sulebnaki Jananeta Irabot Memorial Trust Jimet na Irabot Thabong Tha Asigamari Lenana Jiribam District ki Babupara da laiba Irabot Complex da September gi tang amadagi social service tawduna Irabot month Jimet ki lifetime president Dr. Chandam Kamal Singh na hodokre Thoromasida Jimet ki ate thomi singsu saruya ki Jiribam district ki manung chana laiba Bidanagar da lakadoriba general election da Jiribam assembly constituency asigi mirep ona chongthorakliba Manipuri Food Industries Corporation Limited ki vice chairman K Sarat Kumar Singh gi yumda Mikhal Gamari lenana khana nainabagi thoroma pangthokre thoromaduda community khudingma ki luchingba sing Kunja Singh su sarujaki thoramda W Dinesh H Dhoni Benjamin Sukum P Jiten Ramlul Mar P Singamani Sopon Kumar Das Rinku Balana Chingba Miyoi Singh Presidium member oina sarujaki thoromaduga mari lenana H Dhoni meitena haikibada center da BJP na paikibagum Manipur da su BJP ki sasan mayek senglakani haibagi wafam phongdoki center da BJP na paibugumna aikhogi Manipur lamdam sidasu suksoi soidana BJP ki sasan mayek sengna lakani haibasi ngasi mayam gi mamangda aina yamna mayek sengna makalam na haijari panakan na honan su Manipur da su BJP thudikba oithoklai maramdi matam gi yawona matam na purakpa manani BJP na phangnari base matam na piba mana adu matang sana khungal laga moino logje gibagi wani aduna aina mayamda samjaningi basi aikoi diri lamdam sida candidate poiningba mi mari manga leijai maming loina 15 so mayamdum khangbiramari adugi manungda ke saratso amani thoram aduga mari leinana mirep oigadoriba MFICL gi vice chairman K Sarat Kumar na haikibada miyamna khoirang nariba jiri tipaibuk lambi asi karigumba miyamna nuksibiduna MLA ohen birabadi chahi ahum gi manungda JT road asi shoidana semlagani semba ngamdrabadi chahi ahum ga nongmada resign tawjage haiba wafam phongdokhi aigi charakpa aina hidu jawabda aina tawjage na khanba sing manungda mayamna khaidige na khoirang nariba lambi aikhoigi JT road ase jiri tipaimuk road ase karigumba miyamna nuksibidana barak circle ki chidinaw sing aduga laiba all communities punamak na ibang nuksibidana ay MLA ohenbi ba talagati ay yamna tina di haiba ngamo adubu chahi ahumgi manungda within a period of 3 years sige manungda aina masin lambi ko last haban lambi mo ina aikoi jiribang education ki manungda laiba
किलोमीटर 32 फाउबसे मसी ऐन लंबी कोयला साब लंबी अमोन चलन मंगमदब तारगदी ऐ सही अहुगा नोम हेक सु मतमदा ऐ एमएलए फंदगी डिजाइन तवनी आसाम की याफे युम्बा लोइसंग पुथोकिबा कोविड-19 बुलेटिन के मतुंगिना आसाम दंगरांग मियोय चंगमा गा हुंबुत्रा हुंदोगी मसादा कोविड-19 पॉजिटिव ओइबा थेंगनाकी पॉजिटिव ओइबगी चांगचादा 0.8 अनि ओइरी लाइचदसिना कासार जिला द मियोय 13 करीमगंज जिला द मियोय 3 कोविड पॉजिटिव ओइबा थेंगनाकी हाइलाकंदी जिला द ngarangsu मियोय अमता लाइचदसिना नाबा थेंगनाकीते आसाम दंगरांग मियोय 13 लाइचदसिना लेकिदबगा लोइनना लेकिदबगी अपुनबा मसिंग लिसिंग मंगागा चट्रुक हुंबुत्रा माथोय सुख्रे मणिपुर की हक्सेल लोइसिंग थोकपा पाव मतुंगिना मियोय चनीगा हुंबुत्रा की मसादा ngarang नौना पॉजिटिव ओइबा थेंगनाकी लाइचद असिदगी मियोय चनीगा हुंबुत्रा ट्रेड फादुना हनख्रे लायेंग चथदुना लेरिबा एक्टिव केस की मसिंगना लिसिंग अहुम चहुमगा मरफुनी पानी मणिपुर दंगरांग लाइचद असिना मियोय अनि लेकिदबगा लोइनना अपुनबा लेकिदबगी मसिंग लिसिंग अमगा चट्रेड का मरफुमरी सुख्रे अरोइबदा मरोइबा पाव अमुखन्ना आसाम लेंगाकना अनोबा एसओपी पुथोखरे कर्फ्यू की मतम नुमिदांगी पुंग 8 अयुकी पुंग 5 फावबा ओइरगनी पंपतगी पेट्रोल हानबदा लीटर अमदा मिलीलीटर 100 ताना पिरकपदगी ngarang खा कृष्णपुर की पेट्रोल पंप ता इरांग थोखरे मेसिन सील तौसनखरे बराक तंपाक की महिरोइलुप अमतदा बार्टोन तौरखिदबदा सुस्मिता देवना माइमसिंग की मंत्री की मफमदा चेरोल थादुना पेंदबा फोंदोखरे WhatsApp na laibak asigi account lakh 50 gi matakta makhoi gi account thingzinkhre Jiribamda Jimet ki irabot thabung tha hodokre Mikhal gamari lenana khana nenaba ki thorom ama pangthokre amasung Assam dangarang nauna miyo changma ga humtra humdu gi masada COVID-19 gi anupa case thengnakre laichada sina positive obigi chang chada 0.8 ani oire Lakhipur online YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare